अहानबद यामना थाजनिंगाय ओरिबा पावमना इंडो म्यांमार बॉर्डर परिंगसु ओरिबा टेक्नोपाल डिस्ट्रिक्ट यंगपोकपिदा हांगबा अहुमसुबा एआर पोस्ट अमदा सखंगदोसिंगना ngasi ayu anganbada attack toram lahari hariba thaudo oduda Assam Rifles ki personal marimu aso apan nangkre hainari laina asok pasing adu army ki helicopter sijanaduna layengna ba puthorakre haba pawmusu makhatara thamnari makhataba anoba update myam punangaminase Game Village Zone 3 की क्वार्टर द लेबिसिंग खुलाई पाइबिसिंग फुरामले थास की कुनगा मंगा मसुम कुनगा तरु की लोना बा हिंग द सखंग दबा मार्क्स उपा केमोफ्लेक्स सेट प खुलाई निंगथि न पाइब मिसिंगना गेम विलेज जोन 3 की क्वार्टर द लेबिसिंग फुरामले हाइदि थाउदो असु की मताना थिगत पिनाबगी दमक लंफेल पुलिस स्टेशन द अयब चिरो लमा पिसिंदन वकत ख्रे हाइदि थाउदो असु की मरी लेदना गेम विलेज जोन 3 की क्वार्टर नंबर 72 दा ngarang pangthokpa pawmising unabada quarter asida leiba Rashtriya Modi Seva Samiti ge National General Secretary ayakpam Rabian hai thas ki kunga manga madi kunga taruki lona ba ing nongai pung 13 makhai dagi tarani thoirom taba matamda sakhang da bukulai ningthi na paiba marks upamadi camouflage set pasingna game village zone 3 ki quarter number 71 sanglaga quarter adu leiba mi singa du ohong pong sataki Quarter asidiki makhatana maki quarter oribu quarter number 72 asid sangsilaki nominaduda mak masadi lehudi adubu mahaki apokpi mama ayakpam Romi sa yangkai amadi mahaki mapuroiba nga sepam Rocky sa kuntraga mangalay kulay paibe singadu mahaki mapuroiba bu maram sumpi pi dana fuki aduga maki apokpi mama buna kamara thonglon sindana tamki sakang daba singadu maitaylon ngang bada marol khoi amadi makhoi masil ngang na matamda atopa lola manangangi maki mapuroiba post office ki staff ni mak pu sakang daba singaduna Phuramle ki soktuna Rims Hospital layeng sataki masitana tana maka thangnana leiba quarter number 73 da leidiba singda sakang daba singaduna jangsilaga Phuramki sakang daba khulai paiba singadu asangba masugi gypsy amada bolero pickup amada laki Thagdo asigi matangna thigat pinabagi dam Lampel Police Station su ngarang ayiba sirol ama pisinduna wakat kren su makata na phongdoki Zirang rong gilam kopsilakpa si asawbi isuwa mo oire dingang lunggang mai Zirang rong gi miyam khundari pa mafam sinda lam kopsilakpa masu khunda silakpa si asawbi isu ama oire haina BJP gi MLA dingang lunggang mai na section wapum tamkhri nungba assembly constituency ki mai paglakhiba MLA dingang lunggang mai na social media Facebook thagalakpa wapum amada hai hauju Manipur ai khoina mi yeng sangada bi isu si Zirang miyam khundari pa mafam singda lona changsilakpa masu lam khopsilakpa asini hana IAS officers oiramba di gangmai na hai Sterasi ki highway gi nakal singda mawong sumdan anoba village kya masing khangna samgat pagaloina mapana gi lakpa mi singna makhoi ki mapa mapuna piramba lamni haina claim tarakli isuosi gi matangda Zirang rong furup na tumina lesinduna lakpa si punna hingmina bada akaiba pirakna bigi masa oirakli hauziki mirol na lepkhatuna thengna ba mathau tari aikhoi gi hak lam amasum heritage ngak sen ba mathau tari tongda aikhoi gi furup ngak sen nuna thamna bagi damak isuosi da pukning sang bagaloina na amat oina thabak lokat ba mathau tari haina di gangmai na phungdokli panbaya badi MLA gangmai na phungdorakli wapum asi larholup ZUF na Kangpokpi district ki manung sar mafam singda loni adaba mongna popi tharamba singi mathakte action lokot pa hukraba matungdani ZUF Zirang rong United Front na popi thab singi mathakte satakibu operation na makhoi kharadi Manipuri lol ngang ngamdabana makhoi gi identity amasum origin mafong khangdi makhoi asi foreign refugee amasum illegal immigrant oigani Popi thana bigi damak makhoi state asita purak oigani haiba wapam phongdok leikrabani state asigi politics tawba mi singna mathangi mikhal gi khalaga asoiba kya leirabasu wa ngang thokta basi tawduna lakhi adubo nongba ACD gi mai paglakhiba BJP gi MLA sina madugi ona taina bada thabak kya tarakli nongba ACD Kuki gi voter yamna leirabasu MLA gangmaina lokthupla koi leitana Zirang rong lamda lam khopsilakpa amasum lona khunda silakpi ki matangda phongdokpa galoina highway gi akoibada anoba village kya thulakli popi pambi kya thaban umamanga takhan badana tana tungi punchi da asawa singna ba ma oirakli haina phongdokli nongba AC ki manung sanwa sampat gangte jaugjangte amasung ti khongmol asi Kuki village ni nakala moromda liang mai singna lairambadagi thadokraba matungda kaubru sing sangda paktakna popi tharakpa amasum hairiba mafam sing asi nauna lakpa singna anoba maming sing thonjelakpa si thingnari poilong haipa mafambu salwa haina maming onthokpa
Kasanlongbu Gernal haina Nabu Maibu Waisong haina maming onthokpagi thawong satharakpa asida digangmaina phongna thulaktuna yaningdaba phongdokpa asi singthaningai oiba lusingmani haina Kanglaipak ki Mairagi editorial miyam na thamjari umang kokthoktuna popi thaba leptuna satharakliba lenga asi mapu pandre habadu taklibra Manipur gi singi saruk sing kokthoklaga ain kaina popi thaba gi thaba asi sahi kya gi mamangdagi leptana sathaduna lakli adubu matam gi lenga aduna ain kaina popi thaba gi thabak satharakliba sing adu thingba madi madura sienariba miyoi sing adu phaduna ain gi oiba sarak mapung phana lokhatpa ngamdana lakhi Tasing hairabada Manipur gi singi mapum singdadi laiba asigi satnariba ain asi satnadabaga sapmanabagi phibamda leire haibi hai masimangna Manipur gi singi lamda ain kaiba thabak kya ipong phongna leptana satharakpagi maram ama haibadu oirakhibani tasing hairabada Manipur gi singlon mapan gi manungda leiriba reserve forest oriba umangi saruk sing kokthutuna popi thabagi thabak satharakpa matamda karigi damakta Manipur lengana khangma ngamdribano singi saruk sing asi Manipur gi assembly constituency kya gi manung sana lairibani constituency amamam gi miyam gi mihut MLA singsu isauk sauna lairibani adubu MLA amana koliba AC ama gi manung da laiba singmai sing kokthok tuna popi thabi gi thabak sa tharakpa matamda MLA aduna khangmangam da haibis khwaidi gi angakpa amani masina takpadi MLA du masaki to phom thokpa lengak sasang gi mathau adu pangthoktana maming te gi oin lairi haiba takpani loinana district ama gi oin district administration ki thabak puriba DC amadi Superintendent of Police na singba su adumak lairibani maduna ain kaina thabak satharakpa matamna mari leinabo official singna khangdabi haibasi masa gi mathau pangthoktana maming tegi oina lairi haiba takpani hauji asi kham thengna sakholaba 21st century gi matam haibadi satellite ki yugni mafam kadai da ain yadaba thabak tawribagi haibadu yamna laina satellite ki matengna khangmngamlibani adubu punama laina Manipur gi singi saruk sing kokthoklaga popi park sana thabi ki thabak leptana satharakpa haibasi lenga ki asobu marangni lengak sasan gi thabak mapung phana pangthokpa ngamdri singdana lo ama tamdana lo ama salaidun leibaga sapmanare haibadu takpani haibada hamam batokloi punama sigi mathakta mamangi matamda lamdam sigi lengak sasan gi thabak tawkiba BJP lenga adunasu oina war on drug ki khongjang changsilibani haiduna mari leinaba thabak thoram kya paikhatle haiduna miyam da lakthokpa leikre adubu Manipur ain kaina popi thabi ki thabakte adumok sa tharakpada thingmangamdaduna war on drug ki khongjang adu fagi tabaga sa manabugum thokle habi yare popi thaba matamda pak sauraba singi saruk singda hau uwa kya yatpa lebak tok tokhaibigi thabak sa thabaibisi nongmuni yagadaba nati matam yamna sanglibani madura sisinariba masing yamlaba sinmi singadu kanano popi thabagi thabak mai pangna pangthokna bohona bada kanana sel yam thadaduna hotnaribagi haibadasu mayek sengna ngasi phawba khangna bohona dana lakhiba bisu khwaidigi lalabani loinana sakti leiba senjau paiba miyoi kyana tungda leplaga popi thabagi thabak sa tharakpani haibisi phongna taksarabani adubu ngasi phawbada Hiramasi matang na Manipur lengana lokhatpam tokpo ain goeba thabak singadu lokhatna free thadoktuna thambadagi Manipur gi singmai sing kokthokuna popi thabagi thabak leptana sa tharakpani maduna Manipur lengak maming tagi oina leiri ain kaiba thabak phongna thatharakle haiba khanglaba phawwa ain gi oiba thabak amata lokhatna laithokle haibadu phongna taklabni maram aduna Manipur gi singmai sing kokthoklaga popi thabagi thabak sa tharakliwasi maithiba pinaba Manipur lengana miyam kusamnaduna lokhatpam tokpa thaba sabsana lokhatpa sungani madu natrabadi lamdam asi drug ki makon oiduna malem gi miyamna tukutseraba lamdam haibadu oibadana tana lamdam asi ki tungi yombor ohegodori bana rol sing drug ki ipakti irakna duna punsi manglagani punama asi ki mathakta lamdam asi ki singlon mapan kokthok tuna popi thabagi thabak sa tharakpa asina mahoksa gi khalda yamna sauna akaiba piraktuna miyoiba madi thawai panba jiba sing hingba ngamlaroi haibasi khangna popi thariba miyoi sing fagatuna ain goeba lokhatpam tokpa thaba adu sabsan lokhatpa sungani Myanmar gi military junta gi lusingba singna December thagi mangoina mass amnesty gi ayaba pikri Myanmar gi military lusingba singi laiba adu gi army gi administration da ayat pa pikiba political prisoner lising ohumromda amnesty pikri loinana mathang thata lakadori ba laiba adu gi mikhal gi mangoina atopa miyoi lising manga ga songa romda thamlaba SARS miyamadu drop tawkri haina state media gi report amana phongdorakli Naha ama Phuramle ngarang numidang pung tarik kami ni phuga mangarum tarak panambol PS na kuoliba malo makha kenel naha ama siduna leiram lahiri laikidra basiki maming waikom ranjisai kuntra apokpa W khulakawi lairenjam sabal maning lekai digi ni haiba khang mangapri
Thangdo asigi matangna police na case ma lokhotpaga laikhidrabigi hakchang ngarang rims ki mirel sung postmortem examination tawrapa matungda imunggi miyoi sing sinakre hari adomoinamak mak matau karam na sibano haiba sapsana khangmangam khidri mak mayu mekei pandur masanupi ama leirabani hari